Ngasigi phongkiba tonga pausi singdagi lokhachaba pau khara update pijari ahanbada maruiba pau nagagi lamda drug thabana singba tawrakpada ZUF na tuminna yengduna leiroi haina kuki da warning tawgre kuki MLA sing sarkar semba yaudana VVEG na warning tawgre maitai singna National Highway 2 da chatbada athingba leite security yauna chachagadabani haina KZC na phongdokre KNF na Kialambagi Mayokta Irangda Ban Chathari General Sing FIR Lokhatnaba NIA da Tijinbinaba Dabi Togre Ngasi Kuki Zo Miyamgi Oiba Mass Rally Pangthokadori Ngasi Churachandpur da Pangthokadoriba Kuki Singi Mass Rally da Su da Yaudaba Kuki Lalolu UKNA na Phong na Saruk Yagadori Kukomigi Wahang Singi Pakum Hausi Pawbagi Piraknaba Ngairi Indian Army na matampumna makta lagi damak thorang togduna leiri security force na misang mikai naidana thabak tawbadagi Manipur da tangdu leitaba hanjilakle haina dibedi na phongdokre lamdam asida laiminariba community khudingmak na amana amabu ikai khumnaba matam khaktada hanagi phibam da hanjilakpa ngamgani haina governor na phongdokrakli Puwari semdokpadagi hendoktuna current affairs da phawba khud thingjalle haikre Masana thawai bidraba mama mapa momon minok tamanmak ngamle mapagi thagi chakthak lising tara pinaba tribunal na machada khanghankhre Kokomina chinkuki narco terrorist singi mayokta khongjang changsin naba lokthokre January 18 da miyamgi achaubo khongchat chatkadori Petrol pump da bom langsinduna pokai hanbada chenaba amasu phare matam kaktaba petrol pump sing thong lonbagi khongjang handokre Government ki thoksin makada security force singna hai singna lokhat kiba kongtang singna lisingani kun mangada Manipur ki phibam improve oiraki haina army chief na phongdorakli No ST no vote campaign haudokre Haujik pausing amuk sandona pijari tha asigi Nepal da thokiba nongmai kapagi thodok amagi matangda Committee on Tribal Unity ko tuna chirol ama thoktuna thawong adu micham khunja singi mayokta chatharakpa oina uhanduna miyambu lana lamjingbaga loinana achumba wafam sing lotsin bani maram aduna ko tuna phongdokkiba wafam adu Jaliangrong United Front ZUF H Kamchon na yaba ngamloi hairi ZUF na thadorokpa chirol amada mathaki wafam asi phongdorakpaga loinana Naga Khulgi Changpham Yumgi Ingkhol Manung Amadi Akoiba Mafam Singda Kuki Laloba Singna Makoigi Bunker Kaya Leptana Sajilaktuna Makoina Mafam Sing Asi Tamna Militarization Gi Thabak Chatharakli Maram Asina Makoibu Matau Karamna Micham Miyamni Haigadoribano Amaromda KNFP Gi Kedar Singna Ireng Jaliangrong NP Naga Village Ki Property sing among ata thogan batan natana kunja sing aki akhang pi khiba thawong asimak law and order bu khutta paiduna yalomi miyamgi hak amadi public safety da khut thingjilakpani haina lawi maram asina illegal encroachment criminal activities sing chatharakpa amadi nagagi lamda drug thabana singba tawrakpada ZUF na tuminna yengduna khak laithokloi hairakli Su group ki leader sing amasung kuki jo MLA sing na popular government sembada chawgatba tarabadi akanba action logani kuki jo singi oina legislature leijaba union territory gi mawongda separate administration pigani haibagi aiba thajaba pidriba phawba government sembada saruk yaroidabani haina village volunteer peace zone gi information and publicity na kuki su leader sing amasung MLA sing da akanba warning tokre amaromda kuki jo sing na taliba Separate administration ki demand asiga mari lainana Kuki Jo Council ki chairman oiriba Helian Thanglet na phongdokkibada karigomba Kuki Jo ki MLA tara asina popular government sembada saruk yaba tarabadi achauba ungkhatnaba ama thokani kangluk ki irang thokiba lisingani kulhumdoi gi matungda Kuki Jo miyamda emotional amasung sentiment ki oiba wafam ama hojiksu lairibani Kuki gi lairiba MLA tara asigi manungda tareti BJP gi legislature singni adubu MLA tara asina kuki jo singi oiba separate administration pigedabani haina prime minister da aiba chero thaduna taksin khiba laikhre maitei singna Imphal Dimapur lambi phawduna chatpada kuki jo singna athingba piba laite security yauna chachagadabani haina phongdorakhi mahangna makata na haibada Manipur gi hojik oiriba phibam asida popular government ama semba haibasi afaba oiroi hojik leiriba president rule asi sahi amaga makata na sangthabana afaba oigani union government ki maikeidagi
Manipurda Popular Government ama thamnaba honariba asi Kuki-zo MLA sing saruk yaba haibasi yamna aruba phibam amani Kanglupki irang thokraba matungda ungkhatnariba Kuki amasung Maitei anigi marakta pamdaba thodok thoktanaba haiduna sing amasung tam anigi marakta buffer zone haina khaidoktuna thamlibani Maitei singna namna Khunda Laitariba Valley amasung Kuki-zo singna namna khundariba chingi district singda hana sunaba asi hingsagi thodok kaya thokre Maitei community gi oina National Highway 2 Imphal Dimapur lambida free moment lehenba hairiba asi hill district ama oiriba Kangpokpi phawraga chatkadoribani Nagaland amasung Assam ga samnariba hairiba lambi asi Kanglupki irang thokraba matungdagi Maitei singna chathok chasin tawbada khudong chadaba kaya mayoknari masiga chap manana Kuki-zo miyamnasu Imphal gi airport yauna chatpa ngamde National Highway asi Kuki-zo natraga Maitei natraga Naga singi property nate National Highway asi Kuki-zo singna thingbasu laite karigumba Maitei singna National Highway Imphal Dimapur lambi asida chatke haiba tarabadi security ga loinana chatchagadabani Kuki-zo singi oinasu Imphal da chatpada wakhalgi oina akiba lei masiga chap manana Maitei singnasu Kangpokpi phawraga chatpada wakhalgi oiba akibadu lairibani amaromda Manipurda PR Sarkar lakpadagi security gi situation asi yamna fagatle karigumba popular government lairabadi hingsagi thodok asi amuk hana thoklakpa yai Jammu and Kashmir da sahi manga subna PR thamkibani hairi separate administration demand gi matangda haibadana center gi maikaidagi Kuki-zo singi oiba legislature laiba union territory gi demand asi soidana pirakani haibagi thajaba lai Ministry of Home Affairs amasung su group singi marakta wari sanabasu hawkre loinana land right amadi atai issue singi matangda khanari karigumba nakal anina sanariba wari asi makha chathaba tarabadi central government ki maikaidagi nongmadi makhoigi separate administration gi demand asi soidana yarakani pirakani irang asina maram oiraga lanjenariba Kuki-zo singi makhoigi mayum singda haujik chatpa ngamdri makhoi ayambana makhoigi yumsing adu Imphal da leibani haujik phawbagi oina makhoi sing adu aikhoina halhanba tawdri government ki maikaidagi Police station natraga Central Security Force pinaba appeal tawri hairaduna madu piba tarabadi makhoisu yumda halhangani haiki Haukiba January 13 gi numidangda Kuki-su group ki kangbu singna full uniform da aphaba makhal ki khulai sing puduna irang Naga village da laklaga khulasida leiriba public property thugairamba community waiting set amadi khulgi oiba polam kaya magan takhalamba amadi khulgi leiriba memorial stone singda Kuki land and stay away haina khunja singbu asawa pokhanba slogan kaya iram khiba thodok adugi matangda hojik irang Naga khulda matam kaktaba bangi khongjang chathari masina maram oiraga lambi asi phawraga Churachandpur tamna chatkadaba gari kaya panduna leiri Kuki laloba singna irang Naga khul asi makhoigi lamni mafam aduda leiriba Naga sing chatkhro haina khulgi memorial stone da iduna thamlamba thodok adu working committee liangmai Naga council na akanma mongda condemn tawi Suda leiriba KNF PUF ki keder singna sugi ground rule gi wangmada ka henba thong kaya chatharamkhiba adugi mayokta justice phangangadabani haina irang rota kunja singna lambi thingduna khongjang changsilingai manung ayupung 12 rom taba matamda KNF ki commander Tiger Kipgena telephone da irang khulgi chairman da call tawraktuna nongoi kapkani amadi khul pumba mai thadokani haina miyamgi punsida aki akhang piba yauna criminal gi oiba thawom kaya chatharakiba adu akanba mongda condemn tawi maram aduna thodok aduda chenariba KNF ki commander Tiger Kipgen yauna thodok aduda chenariba KNF UPF ki kedar singi matakta IPC UAPA amadi adai mari leinaba law singi makada FIR lokhotkadabani hariba case asi NIA da transfer tawduna akaknaba matamgi manungda investigation chathagadabani ing tapa Naga village ki khunjasing asoi angam thoktanaba mafam aduda center amasung state forcing deploy tawgadabani so haire Kuki-zo Council KZC na sinduna expedite our political solution haiba thimda ngasi Kuki-zo taba mafamsingda mass rally ama pangthokadori Kuki-zo Council na thadorokpa cherol amada mass rally asi Churachandpur district ki oina Indigenous Tribal Leaders Forum ITLF na sinduna pangthokani ayupung 13 tabada Rengkai Community Hall Selmat Ground amasung
Koitet ground da miyam pullaba matungda mafamsing asidagi peace ground fawba laklaga mafam aduda miyamgi oiba mifam ama pangthokani haidi rally pangthoklingai manung ayugi pung 13 dagina nungtil pung 2 fawba district asigi mahai loisang sing thong lonnaba khangan khibaga loinana rally asida chatkadaba lambi gi nak yeta lairiba dukan singsu thong lonnaba khangan khre ngasi pangthokadoriba rally asida kuki jogi oiba Kun Kuding Makta Saruk Yaduna, Matam Kuinagi Oina Chatnagadaba Kuki Jogi Political Solution Amagi Matangda, Punna Warep Lominarasi Haidi. The Indigenous Tribal Leaders Forum ITLF na Kuki Jo community singna taliba separate administration with legislature and Kuki Jo singna Manipur da anoba popular government ama sembada saruk yaroi haiduna ngasi Churachandpur district da miyamgi rally pangthokani haina tawriba asida suda leitaba United Kuki National Army UKNA gi phongna saruk yagani hairiba asida laingak amadi Churachandpur district ki DC na tumina yengduna laigadoribara haina tongan mamaikaidagi wahang kaya hanglakli ITLF na Kukijo Council gi banner makada thokiba warol amagi matung inna ngasi pangthokadoriba miyamgi rally adu Kukijo community gi miyambu wakhal tahanhabagi khongchat ama oina Kukijo community singna separate administration with legislature haiba theme da demand asi phangnaba amadi hojik BJP center langangna PR thamliba Manipur da anoba popular government ama semnaba thorang tawriba asida Kukijogi MLA sing amadi miyamna saruk yaroidabani haiba kolaw sing puduna chatkadoriba khongchatni amaromda True group da yaudaba aina thinkraba lalolup UKNA na thokpa cherol amadasu organization asina ITLF na lokhatlakliba khongthang asi chogatuna Kukijo political framework ki makhada phongna thoraktuna rally asi saruk yagani haina phongdorakli amaromda state government amasung Churachandpur district ki administration na hojik Manipur da rajniti gi charangnaba amadi law and order gi luraba tanpham asida community amana khanaba haurakpa manba khongthangsing amadi international security da chauna singnaduna kulai paiba lalolup amana phongna rally chatkani hairiba asida karamna ayaba pigadoribano masigisu mathakda Manipur asi president rule thamduna central government ki makada hojik lairibani aduga Churachandpur hariba district asisu armed forces special powers a ki makada disturb area status lairibani hariba district asi APSPA gi makada security forces singda piba power sing aduna lebak asigi shanti thugairam labadi sijina ningba mawongda sijina ba yabagi sakti adu laina lisingani kulhumdoi gi me ahum dagi haurakhiba irang adudagi ngasi fawba singi district singda Kuki militant singna phongna kulai paiduna tawningbata tawhalliba asina takpadi PR amasung APSPA gi kanaba asi karino haiba wahang asini India lengakna sogatuna minamba suspension of operation su khuyek pinaduna lairiba chinkuki narco terrorist singna lamdam asigi yelomi miyamda aki akang tatana nanghaliba amadi irang thokanaba chiliba asigi mayokta tha asigi kunthra mathoi dagi hoduna miyam punna khongjang changsin minasi loinana kokomina luchingduna IDP singa loinana changsin kiba khongjang gi charuk ama oina lok bhavan da governor ga unakhiba aduda kokomina thamkiba wafam singi paukum Aiba Sirol oina piduna khangalakani haibagi thajaba pirakibani adum oinamak kokomina paumigi mifam pangthoklaba matungda ngasi pawba pakhum laktri lok bhavandagi aiba Sirol pirakpasu ngairi madugi matung miyamgi oiba warep ama lobaga loinana lokhotpam thokpa thabaksing lokhotkani hainasu coordinating committee on Manipur integrity kokomina miyamda paujel pirakli ngasi lamphelda leiba kokomigi office da pangthokpa pawgi mifam amada lup asigi convener khuraijam athobana makhatana phongdokhibada kumja lising ani kulhumdoigi me ahumdagi haurakhiba irang asina lamdam asida nungsi chanana hingminaramba adu thugairakpadagi ngasi phawba mentionba ngamdana leiri hojik miyam tangdu leitaba naba hona ringai cherak asida Kangpokpi district ki Ireng Naga khulda suda leiba khulai paiba lopsingna thugai yakhaibagi thawong sing Zatharamba miyamna thengnakhre Chinkuki narco terrorist singna lamdam asigi yelomi singda landawa asi India lengakna kumsing lisingani manga amasung lisingani Nepal dagi Senguttuna Sagatuna Haurakhiba adudagini India lengakna Myanmar dagi changsilakba miyoi singbu khulai paiba lalolup ama oina semgalakba ngasidi yelomi singda yetnaba kaya thokle Ireng Naga khulda thokiba thodok aduda khul masen loisinnanabagi mahuta khul ningthauda KNF
Pigi Tiger Kipgen Koba Mioi Amana Atamnana Aki Akang Piramba Amadi Kulai Paiba Mioi Kayana Central Security Force ki Mamang Maktada Sakto Chantok Changshin Tobada Athingba Amata Pide Suda Leriba Lalolup Kun Mangaga Iroinana India Langaka Kuyek Pinaba Aduda Lalolup Sing Adugi Kulai Sing Manak Nakpa BSF Kemda Thamjinba Amadi Keder Sing Aduna Masagi Kemtagi Hendok Handaba Haibasi Ground Rule da Mayek Sengna Yaurabani Masigi Ona Tainaba Oina Tabak Tawduna Laire Lamda Masiki Yelomi Singda Proxy Warsatha Duna Laire Maramaduna Narco Terrorist Singna Singna Ragliba Asi India Lengakna Tumina Lesinbana Yelomi Singda Sauna Kudong Sadaba Ma Pohalakba Yai Maram Aduna Yelomi Sing Amato Oina Leminabagi Tangai Fadaba Laire Security Force na manung mapan fauna uba mawongda michang mikai naidana thabak tawbadagi Manipurda tangdulai taba phibam hanjilakle haina Indian Army Chief of Staff General Upendra Dwivedi na phongdokre Army dega mari lainana pangthokpa paugi mifam amada mahakna hai ingtapa phibam hanjilakpana maram oiraga Manipurda Doran Cup pangthokhibaga loinana tongan ba cultural festival sing pangthokhi amasung kumjali sing ani kunmanga gi September da kuki laloba singa khuyek pinaba suspension of operation sugi matam changdokhan ki ngamkhai da singna Pagi Matanga, Mahang Haibada, Indiana, Yumlonari, Balebak Singa, Apobamari, Tamba Pami, Adubu, Namkai, the Singer Labadi, Indian Army, Matampuna Mata, Lalgi, Torang, Tauduna Lay, terrorist singing Matata, Akan Batabak, Lokot Pagitsaruk Ama Oina, Operation Sindur Pangtokuna, Line of Control, Amadi. International border ki wangmada leiba terrorist singi kem taruk mapung phana amang ata thokan ki leba ki apunbagi saktam da singnarakpa pumnamak chapchana mayok nana ba khwaidagi awangba thakta warep laukiba laikre Pakistan ga lona bangamkhai da Indian Army na mathona laina mathau pangthokhibaga loinana LOC amasung international border da Pakistani lanmi chamairom hatkibasu ngamki Jammu and Kashmir gi Pahalgram da terrorist singna attack chatharakibagi matung tarakpada Indian Army na chathakiba Operation Sindur Haujiksu Loisindri Central Armed Police Force Intelligence Agency sing Civic Body sing State Administration amasung tongan ba Ministry singi apunba thaudangna maram oiraga terrorist ki kem kaya amang ata thoganba ngamkhibani matung tarakpadasu lebak asida singnarakpa pumnamak chapchana mayok nanaba thorang tawduna lei China ga lonaba ngamkhai gi matangda haibada masing yamlaba security personnel sing line of actual control da mathau nengthina tawriba maramna lebak asida yeknabana khut thingjilakba amata thogalakpa ngamloi terrorist singbu mapung phana sogotpagi damak Indian Army na Pakistan gi maru oiba military installation singda attack chathaduna Rahimayar Khan amadi Nur Khan air base yauna maru oiba air base kaya marum amang ata thogankhiba ngamkhibani Kangluk ki irang mayok nariba state asina hanagi phibamda hanjilakpa haibasi lamdam asida khunda mainariba community khudingmakna amana ababu ikai khumnaba amasung nungsi chanana leiraba khaktada oithokani apunba khunai ama sengotpa haibasi kangluk khudingmakta saphaba amasung maru oina loba changi haina Assam Rifles amasung Manipur University anina khusamnaduna Imphal gi City Convention da pangthokiba North East Seminar lisingani kuntaruki thoramda chief guest oikiba Manipur gi Governor Ajay Kumar Bhalana phongdokre Committee on Tribal Unity Kotu Sadar Hills na irang Naga Kholgi miyamna lambi thingjinbagi khongjang changsillaga maitei paksilakpa amadi maral thangjilakpa haibasi puari semdokpadagi hendoktuna current affairs ta Chauna khut thingjilakpani haina lauroidabaga maram leite CSO ama oina karamna lamdam asida tangdu leitaba purakani haibasida wakal thadabam thokpani kotu adubu masigi ona tainabada kuki militant singna leminariba phurup singda aki akhang piraba phawba madugi maral matau karamna maiteida thangjingani khanduna leiba manbagi thong asidi lamdam asida ingtapa purakpada tasengna pamde haibadu Kotuna Phongna Utpa Mali Committee on Tribal Unity Sadar Hills Kangpokpi Information and Publicity Wing na Thadorok Pachirol Amada Kotuna Tampakta Leriba Maitei Singna Koki Jobu target taunaba Naga Kholsing Sijinari haina Phongdorokpa asi CSO ama oibagi machat nate Kotuna Kharam Baiphaida Thokiba Thodok amasung Ireng Naga Kholda lambi thingjinbagi thodok asi Kangpokpida Leriba Tribal Community Singi Marakta Khatnaba Thoknaba Tampaki Maitei Singna
ꯁꯤꯡꯅ ꯗꯦꯂꯤꯕꯔꯦꯠ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯏꯂꯤꯒꯦꯁꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯔꯤꯕ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯁꯤꯒꯦ ꯍꯥꯏꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯁꯦꯡꯅ ꯃꯃꯤ ꯇꯥꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯇꯩ CSO ꯁꯤꯡꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯣꯇꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯗꯒꯤ ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯟꯗꯣꯛꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯏꯐꯣꯡ ꯐꯣꯡꯂꯕ ꯋꯥꯐꯝꯁꯤꯡ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗꯁꯨ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯨ ꯒ꯭ꯔꯨꯞ KNF P ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯀꯦꯗꯔꯁꯤꯡꯅ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯜꯗ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯄꯣꯠꯂꯝ ꯃꯥꯡꯍꯜꯂꯝꯕ ꯆꯥꯏꯈꯥꯏꯔꯝꯕ ꯑꯃꯗꯤ ꯏꯔꯦꯡ ꯅꯥꯒꯥꯒꯤ ꯈꯨꯜꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯔꯝꯕ ꯑꯃꯁꯨꯡ ꯈꯨꯜꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟꯗ ꯀꯨꯀꯤ ꯂꯦꯟ ꯑꯃꯁꯨꯡ ꯁ꯭ꯇꯦ ꯑꯋꯦ ꯍꯥꯏꯅ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯏꯁꯤꯜꯂꯝꯕꯒꯤ ꯄꯥꯎ ꯃꯦꯗꯤꯌꯥꯁꯤꯡꯅ ꯀꯣꯠ ꯇꯧꯗꯨꯅ ꯏꯅꯔꯛꯂꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯩꯇꯩꯁꯤꯡꯗ ꯊꯪꯖꯤꯜꯂꯛꯂꯕꯗꯤ ꯐꯤꯖꯪ ꯃꯔꯨꯝꯒꯤ ꯋꯥꯔꯤꯗ ꯀꯣꯇꯨ ꯑꯃꯁꯨꯡ KNFPꯒꯤ ꯑꯔꯣꯟꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ ꯀꯣꯇꯨꯅ KNFPꯗ ꯏꯂꯤꯒꯦꯁꯟ ꯇꯧꯐꯝ ꯊꯣꯛꯄꯗ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯔꯤ ꯏꯔꯩ ꯂꯩꯅꯗꯅ ꯃꯩꯇꯩꯁꯤꯡꯗ ꯑꯦꯂꯤꯒꯦꯁꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯔꯤꯕꯔꯥ ꯑꯃꯗꯤ CSO ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠꯂꯥ ꯍꯥꯏꯕꯁꯤ ꯈꯟꯊꯐꯝ ꯊꯣꯛꯏ ꯀꯣꯇꯨ ꯏꯁꯇꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯌꯦꯜ ꯑꯃꯗ ꯃꯦꯟꯇꯤꯅꯦꯟꯁ ꯇ꯭ꯔꯤꯕꯨꯅꯦꯜ ꯊꯧꯕꯥꯜꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯃꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 10,000 ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯄꯤꯅꯕ ꯃꯆꯥꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯑꯣꯐꯤꯁ ꯊꯧꯕꯥꯜ ꯑꯔꯕꯤꯟ ꯍꯥꯡꯂꯦꯝꯅ ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯕ ꯃꯦꯟꯇꯤꯅꯦꯟꯁ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯐꯥꯏꯜ ꯇꯧꯔꯛꯄꯗ ꯀꯦꯁꯀꯤ ꯍꯤꯌꯥꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 10,000 ꯄꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ SDO ꯊꯧꯕꯥꯜ ꯑꯔꯕꯤꯟ ꯍꯥꯡꯂꯦꯝꯅ ꯍꯥꯏꯈꯤ ꯃꯦꯟꯇꯤꯅꯦꯟꯁ ꯑꯦꯟ ꯋꯦꯜꯐꯤꯌꯔ ꯑꯣꯐ ꯄꯦꯔꯦꯟꯠ ꯑꯦꯟ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯦꯛ 2008ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄ ꯀꯦꯁ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡꯕꯨ ꯃꯆꯥꯁꯤꯡꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯄꯤꯒꯗꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯊꯧꯁꯥꯕꯤꯗ꯭ꯔꯕ ꯑꯍꯜꯁꯤꯡꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯏꯟꯊꯣꯛꯄꯤꯕꯒꯤ ꯊꯧꯑꯣꯡ ꯊꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯃꯃꯝ ꯂꯤꯡꯈꯠꯇꯨꯅ ꯃꯤꯔꯥꯏꯕꯤꯔꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯩꯍꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈꯤꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯩꯇ꯭ꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯃꯃꯝ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯆꯥꯁꯤꯡꯅ ꯊꯧꯁꯥꯕꯤꯗ꯭ꯔꯕ ꯑꯃꯗꯤ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯕ ꯑꯍꯜꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯦꯛ ꯑꯁꯤ ꯆꯠꯅꯍꯟꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯀꯨꯝꯖꯥ 2008ꯇꯒꯤ ꯍꯧꯅ ꯑꯦꯛ ꯑꯁꯤ ꯆꯠꯅꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕꯁꯤꯡꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯑꯃꯁꯨꯡ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯑꯃꯗꯤ ꯃꯤꯔꯥꯏꯕꯤꯕꯒꯤ ꯊꯧꯑꯣꯡ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯇꯥꯡ 9ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯊꯅꯥ ꯂꯩꯀꯥꯏꯗ ꯂꯩꯕ MS ꯑꯦꯂꯤꯗꯥꯁ ꯐꯨꯑꯦꯜ ꯁ꯭ꯇꯦꯁꯟꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯟꯅꯕꯅꯤ ꯍꯥꯏꯕ KYKLꯒꯤ ꯋꯥꯡꯉꯨ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗꯒꯤ ꯍꯤꯖꯝ ꯃꯅꯤꯆꯟꯗ꯭ꯔ ꯆꯍꯤ 35 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯀꯛꯆꯤꯡ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯑꯃꯁꯨꯡ 74ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯑꯃꯔꯣꯝꯗ MS ꯑꯦꯂꯤꯗꯥꯁ ꯐꯨꯑꯦꯜ ꯁ꯭ꯇꯦꯁꯟꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯐ꯭ꯔꯥꯇꯔꯅꯤꯇꯤ ꯁꯔꯀꯥꯔꯒ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯜꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯗꯨ ꯀꯟꯗꯤꯁꯟ ꯈꯔꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡ ꯊꯣꯡ ꯂꯣꯜꯂꯝꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ MS ꯑꯦꯂꯤꯗꯥꯁ ꯐꯨꯑꯦꯜ ꯁ꯭ꯇꯦꯁꯟꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯗꯒꯤ ꯐꯥꯔꯕ ꯑꯅꯤꯁꯨꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯈ꯭ꯔꯝꯕꯝ ꯔꯕꯤ ꯆꯍꯤ 38 ꯑꯦꯂꯥꯏꯁ ꯈꯦꯡ ꯈꯣꯠꯄ ꯅꯤꯡꯊꯦꯝꯆꯟꯗ꯭ꯔ ꯀꯧꯏ ꯋꯥꯡꯉꯨ ꯁꯥꯕꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤ 2015ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯆꯦꯠꯄ ꯊꯧꯁꯤꯜ ꯃꯈꯥꯗ ꯄꯥꯏꯈꯠꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯒꯠꯂꯛꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯑꯣꯄꯦꯟꯗ꯭ꯔ ꯗꯤꯕꯦꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯄꯥꯟꯗꯝꯗ ꯅꯣ ST ꯅꯣ ꯚꯣꯠ ꯀꯦꯝꯄꯦꯟ
ngarangdagi hauraga singjamai oinam thingelda leiba MPCC gi PCC member oinam Roman gi yumda haudokhre campaign asi mitei maitai tribe union na paikhatpani campaign haudokpagi ahanba numita ngangbada oinam Roman singna haiki mitei maitai bu Indian constitution gi makhada scheduled tribe list da yahonba haibasi yamna maram chaba khongthang amani hojik leiriba amadi tungda lakadaba phurup asi kanjanabagi damak phurup asibu ST list da yahonba tangai fadaba khongthang amani masi tawholdaba tarabadi phurup asigi tungi maraiba kari oirakadagi tamba ngamdaba phibam ama oirakli mahakna hai karigumba mikhalda mai paktuna miyamgi mihut oiba ngamlabadi Manipur State Assembly da issue asi ihan hana pukhatgani Manipur da khunda meneriba phurup kharana Manipur gi chingi lamda khundaba yadaba aduga chingi phurup singnadi tamda khundaba yahanba MLR NLRA ki semdoknabagi wafamsu assembly da sungsoi soidana pukhatgani haina Romena thajaba piki makha tarakpa pauda miyamdagi mateng lobagi letter head hongle haina Sorepagi maikaidagi phongdoragli Socialist Revolutionary Party Sorepa Kangleipakna miyamdagi mateng lobada sijinaramba letterhead chaliba January tha asidagi anoba ama hongdokle hairi Sorepa na thadorokpa chirol amada miyamga aikhoiga leinariba mari asi hena phagat hannabagi damak amadi miyamna lup asida pibirakpa mateng achumba lambida yohonbiraknaba chaliba tha asidagi hauraga miyamdagi mateng lobagi chebau che haibadi letterhead honglagani mamangi chahi singda sijinaramba letterhead adu amuk ana sijinararoi hairi miyamdagi mateng laurakpa matamda Central Finance Bureau Sorepa haiba ming asigi makhada lauragani maram aduna Central Finance Bureau Sorepa gi makhada sijinarakpa saktak chebause letterhead khangbiraga yawolup asida mateng pangbiyu yawolup asigi ming sijinaduna lanai lamen tuhenba miyoisingna miyamdagi senkhai thumkhai torokpa yawolup asibu miyamda lana uholaknaba thawong kaya chatharakpadagi tangai fadana thorang asi lokalakpani hairi aranba mongda lupki ming sijinaduna senkhai thumkhai toriba singi mathakta lup asina makoibu achumba lambida laknabagi thabak paikhatpa hauragani masida lebak miyamna mateng pangbiyu hainasu Sorepagi chirol asina makhatana phongdorakli Malemda aing asagi khal kaitharakpana maram oiraga ningtham tha oijarabasu hojik Himalaya gi hill station singda un tadre haukiba November tha phawba nong sukhidabana maram oiraga Manali Simla Masori amasung Muktesor na singba hill station singda un taraktabani haina Indian Meteorological Department gi report amana phongdorakli report asina hai haukiba October tha dagi hauna Mediterranean Sea da ahongba thorakpana nong chugadaba matamda chukhidabana hojik phawba Himalaya gi maru oiba hill station singda un taraktabani mahausaga manadaba mongda Jammu and Kashmir Ladakh Himachal Pradesh amasung Uttarakhand da January amadagi nong chuba hauki awang thangba amasung mayai thangba India gi mafam singda ka hena ingbagi khudong chadaba mayoknari pumnamak asina maram oiraga Indo Gangetic plan da lechil nongphai thangli lam koiba singna Malali amasung Masori gi un marakta sketch thawbagi nungaiba adu handak chahigi oinadi phangdre meteorologic singi matung inna hojik phawba Himalaya gi hill station singda un taraktabana maram oiraga lebak asigi mafam ayambada ikangi awaba mayoknaraba yai hairi kumja 1940 dagi 2010 phawba mayai oirap changda un takrabasu haukiba chahi manga Himalaya hill station singda un takidabana maram oiraga lamkoiba lakpagi chang hanthaki malemda aing asagi khal kairakpana sabagi chang hengalaktuna ungi chingsu mahi langthorakpadagi hill station singda lamkoiba lakpagi chang hantarakpani haina Intergovernmental Panel on Climate Change ki report amana phongdorakli makha tarakpa aroiba pawda editor kalamdagi machang oiba ama lokhatchari Kuki MLA singna anoba lengak sembada yaudanaba warep lokhiba Kuki singi apunba body ama oiriba Indigenous Tribal Leaders Forum ITLF na Kuki Job Puruki MLA tara karigumba phibam amatada state asigi anoba government sembada saruk yaba yaroi phongdoklakiba asigi matangda Indian government ki maikidigi tumina yengduna laithokpam thokte lebak asigi lengak pathap ki mayokda chin Kuki Job Puruki apunba body oiriba ITLF na mamangda lokiba phirep adudagi Kuki Jogi MLA singi phirepta ahongba leite makoigi core demand sing khanadriba phawba makhal amatagi government semlakpa matamda saruk yaroi ITLF na lokiba phirep asi
Kuki Zogi apunba miyamgi warep aduni hariba asi central government na singnaba amani illegal immigrant chin Kuki Jo narco terrorist singna Manipur gi apunba gi saktam thugainaba honabada natana lebak asigi tongan ba state ki mafam singda makhoina khunda leita sinduna lebak ki security da singnabagi thong sing chathanaba wathok lairi chathabagi wathok su hojik lairi makhoina lebak asigi apunba saktam da singnabata natana drug ki lan chathaduna mayambu mayai kaba drugs ki ipakta irakna handuna lepat leitana hojiksu honari new colonialism gi amasung narco warfare gi kham thengba chaitheng piriba lamhen to hen basingna lebaki apunba saktam amadi miyam gi punsida kham thengna singnaduna war crime sing chathabada India government ki maiki digi makhoi gi mathakta logi oiba lokhotpham thokpa thabak sing lokhatana free thaduna thamliba asigi nungi oiba aronba kari agenda leibagi no haiba asini Delhi da lengak while chukli pairiba BJP na lusingba NDA lengakna lebak asida logi wangmada khunda leita silakiba illegal immigrant mitop sing khantoktuna makhoi gi maramda thindokpa natraga halan khinabagi akhanaba thorang sing lokhatuna lebak asigi apunba saktam ngaknaba lokhotpada thabak asigi border state oiriba Manipur da chana hanba ngamdana lairiba asi laibak thiba amani Delhi government na Manipur bu lebak asigi mapung phaba state amani haina loba ngamdaba amadi miyamda lisang sina akhaba meeting yenglakibagi chairakta illegal immigrants chin Kuki Jo narco terrorist singna khudong chaba asi lawkiduna Manipur gi saktam thugainaba war crime chathaba ngamlakhibani Delhi da BJP na luchingba NDA lengak laibada natana Manipur da su BJP na luchingba lengak lairibani state asida BJP gi luchingba mihut singna lengak lon gi thogai panglabasu mitopna landaduna narco warfare yauna khulai gi muknaba chatharakpadagi wathok asibu political gi oiba wathok oina lawriba asina maram oiraga state asigi assembly animated suspend da PR thamjalakiba asigi khudongchaba lawduna Kuki Jogi MLA singna makhoigi demand phangdriba phawba anoba langak sembada saruk yaroi haibagi singnaba ngamlakhibani